ngasi phone ki ba tongan tongan ma che phone sing digi maru ba pau sing khong wachar ga ma'am da share to ji han ba ma'am Manipur da yam lebak thi ba thodo wathok yam na kang da na thokli ma'am nu pi ngang sa thaba crime sing sigi matang na khochar go han boy na ma'am da share to ji ge du ma'am video sing si de katang sang ani content ji katang sang mar moi da ma'am da full content on share to jarge han ba da sahi ahum suraklaba angang gi mamana Mapuroibana mahakpu ikai khumnaba mangan bikhibini haiduna court ta wakalakle court na thodok sigi matang na investigation tawnaba police ta direction pikre lamdam sida thokpa nupi amasum angang gi mayok ta chathaba makhal kya gi crime singi manung nupi oibi singi ikai khumnaba namduna mangan bikhiba thodok singa mari lainana thokhibani haiba thodok amadagi police station amada mitei pangal gi customary law gi matungina nika sonduna leminaraklaba matung angang nupa ama poktuna sei ohum suraklaba matamda angang sigi mamana mahakpu Mapuroiba angang gi mapana masana yaningdana namduna ikai khumnaba mangan bikibani haidana court okhalakle Manipur gi thodok singi manungda umnau nauba thodok ama oiraba wakat asi angang nupa masa asigi mamana special judge prokso thopal gi court file torakhibani case asigi complainant oiribina file torokli be case asi Imphal East ki Irilbung police station gi manung sanba kem ge awang laikai digi AMD Sabir Ahmad Seikun ga mga apokpa AMD Nazir Ali gi mathakta file torokhibani complainant na court ta file torokhiba petition asida accused ni haiduna charge toriba Mapuroiba sigi mathakta Indian Penal Code ki section 376 417 amasung 506 amadi Protection of Children from Sexual Offense Prokso Act 2012 ki section mari gi makhara phangpham thokpa serak sing phangan biu haidi court asida submit torokhiba complainant ki petition gi matung ina ma ki school admission register gi matung ina pokpagi matam April 3 English ani ni haidi aduga mahakpu ikai khumna banamduna mangan bikhi haiba thaudo asina ngasidagi sahi mari rongi mamang kumja English ani gi taraga tret ki March thadagi hauraga makha tarakpa numit singdani hairi mahakna court phongdokfugi matungina kumja English ani ga tara taret ki March thada ma ki apokpa mapagi mobile phone sakhangdaba number amadagi phone torokpa thenaki masidagi mahakna tarokliba phone adu okladuna tarokliba miye edu kanano amasung kadaidagi no haina hangki madura phone tarokliba miye eduna ma ke asengba maming matha haidorakpagi mahutta phone oktuna hangluriba complainant asigi maming matha oina haidok halaga khangdokhibani masigi matungdagi phone tarokliba miyo esina miss call kyarak tarokhi adubu masak takthokdaba miyo aduna tarokliba phone adu complainant oiribi nupi asigi apokpa mapagi phone oibana mapana satokhiba matamda puduna sakhi adubu yumda hanjiklaglaba matamda amukasu miyo aduna phone tarokpadagi mahakna paikhatlubada mathangi numiki numidang pung 9 rom tarakpada mahakpo tholoknaba hairakhi masigi maramna miyo aduda miss call kya tawraiba miyo adu mahak oibra natragana oidabra yengningmani hairakhi karigumba oiriba pungpham masida mahakna mayumdagi tholaktrabadi phone tarokliba miyedu maki mayumda lakani haiduna kihalakhi hairi wafam asidagi hainakiba mathang numiki pungpham aduda complainant asina maki manau nupiga loinana yumdagi tholakpada makhoigi thongal phone tarokliba miyeduna makpu ngaiduna leiramba thengnaki hairi tanja aduda mahak manau nupibu anakpada laiba dukan amadagi asapot laidrunaba thadokraga miyu aduda miss call sing yamna tawkiba miyu adu mahak nati haiduna sengdokpaga loinana mafam adu thadokduna sakhinaba kanganki haidi adubu yamna ngakpa mawngda miyu aduna mahakki khudang paiduna manak nakpada laiba narak amada chingsilaba matungda mahakki ikai khumnaba manghanbikhi haidi loinana thawdo adugi matangna miyu amatada haidokpa yaroi haibaga loinana karigumba tamthoklabadi thoaningdaba thawdoksing tholakani haiduna kihalamki haidi thawdo asi thokraba matungdagidi complainant asina phone pai khidabaga loinana miyu aduna tawrakpa call sing receive tawkidi masidagi miyu aduna SMS kaya mathang thajilakhi thawong asidagi paikhatpaga loinana akiba forba complainant asina thawdok thokraba matung namit humni surakpada miyu aduna tawrakpa phone paikhatlubadagi makpu ikai khumnaba manghanbikhiba mafam adura kauthoktuna hanjin ikai khumnaba manghanbikhi aduga kariguma complainant asina atopa miyu amada lohongkiba thoklabadi thawdo adugi matangna mipum tingna khangangani haiduna su kihalakhi haidi masigi matuna miyu asina phone taraktuna maki thagi khongkap lakliba
natragana lepkrabra haiduna hanglakpada mahakna lepkre haiduna kumki sairaksida mahak masa ngamlaktaduna phamungda lairakpadagi mahaki mama mapana maiba amada mapu yenghanki masidasu phattabadagi Regional Institute of Medical Science RIMS Hospital pukhatuna yenglubada Dr. Singna ultra sonography launana bahairakpadagi laurubada masigi result mahak mama oigadawre haiba khangmangamki haidi result asidagi mahaki mama mapana miyoi du konano haiduna hanglakpada mahakna nupa adu lapupat teradagi MD Rivas kauba miyoi amani hairaki maming asi hairakpadagi imung manungi miyoi singna lapupat terada satuna thirubada hairiba ming asi kauba miyoi amata mafam aduna leiramba thenakide kona thangda miyoi du kyamge awang laikai MD Sabir Ahmad apokpa MD Nazir kauba miyoi amani haiba khangmangamlaki masidagi miyoi sigi mayumda chatlubada mahaki imungi miyoi singna mahakti Delhi da laiki haina khumlakpuga loinana mahaki mathakta tourakle charge sing asi aranbani haiduna phongdoraki hairi maram sing asidagi complainant asigi apokpa mapana Thawal District Police ki Women Police Station ki OC da ayiba report ama pibago loinana thokriba thaudok sing adugi matangda marik chumna tamduna logi matungina mara leiraba miyoi edu mathakta lokhatpam thokpa thabak sing lokhatuna maral gi matik saba serak phangan binaba haijaki hairi report asigi matungina thaudok asida chenariba miyoi se police na fagalaktuna Women Police Station asida purakhi adubo mahaki mathakta report asigi matungina case ama lokhatpagi muhutta September 13 English ingani taraga tereta laikai digi maulubi ama kaururaga police station adumakta complainant oiribi nupi asigi apambagi mayokta mara leiraba miyoi aduda nika sonki haidi nika sonbagi thabak punamak adu Women Police Station dugi sub inspector Kiran amasum Hemolata gi khujul thaurangdagi pangthokibani hainasu court file tourakliba petition asida palakli masigi matungna makhoi ani luhonglabani haiduna leminarakpada complainant asibu tathi tawoina tawba haurakibada natana November 3 English ngani ga taraga tereta angang nupa ama pokhi hari angang yaraba fawda Mapuroibani hairaba MD Sabir Ahmad na complainant asibu maki nupi oina loina bibigi muhota tathi tawoina tabibada natana angang adugi asengba mapa masa khangdoknaba DNA test togadabani haina wafam phongdorakhi wafam sida complainant masa masu maki imung manungna test asi taunabagi damak makhoi thorang tawduna lei angang asigi asengba mapa khangdoknabagi damak tauningba clinical test tawbada karisu akaiba leiti haina khangankiba leiki haidi complainant asina file torakhiba petition asigi matungina ngasi special judge Prokso Thawal aribam nautuni sorigi court na criminal civil case number 1 of 2021 lakotkre loinana case asigi mari lainana petitioner gi mekaida liapkiba council TS Premlata gi mekedi gi torakpa submission sing tarba matungno order ama fikre court ki order asida petitioner asi protection of children from sexual offense Prokso Act 2012 ki section kuntrago humdai of 1 amasum criminal Procedure Court ki section 156 ki makhade accused ni haiduna charge torodi MD Sabir Ahmad na commit tawkiba offense adugi matungina organization lobinaba haijarakibani hari maramasina court nasu Thawal District ki Women Police Station ki officer in charge ta matter asigi matangna investigation toraga masigi report ama pikhalangnaba khankhre loinana Thawal District Police ki SP nasu case asigi matangna monitor tawnabagi direction court na pikhi haina pawsna su makhatana phongdoragli makha chatharak poina atopa case ama muk myamda share tawjigi masanupi phamlanaba makhura court na mara leire lauthokre haukiba kumja English ngani ga taraga turukta Urkhul district ki mafam amada thokiba masanupi thokpa sahi nauribi angang namduna tha kya phamlana khibagi thagdokta senaba makhura mara leire haina ngasi judicial judge Prokso Urkhul gi judge W Tonen Mete gi court na lauthokre ngasi court na masanupi thokpa angang namduna tha kya sumna phamlana bagi mara leire haina lauthokhiba makhura adudi Assam gi Silchar district manung sana leiba Srigauna Bristada gi haujingna Urkhul district leiba Babul Kol sei kuntraga mapan apok giming Babulal Kolni hairiba case aduga mari lainana prosecution digi phangba pawgi matungina haukiba kumja English ga taraga taruki me kunda baby saya kol asing mamaming nate kauba nupi mesa amana Urkhul Women Police Station wakat ama thangalakhi wakat aduda pallibadi mahak po haukiba kumja English ga taraga mangagi October thada maki makhura thokpa Babul Kolna mahimasin tamhangani haina Urkhul da purakhi amadi Urkhul Higher Secondary School da class 3 da mingsanki madugi matungda Urkhul gi kamphasom tang hairiba mafam amada
ꯑꯁꯥꯟꯕ ꯀꯥ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤ ꯑꯗꯨꯃꯥꯏꯅꯃꯛ ꯈꯪꯍꯧꯗꯅ ꯀꯨꯝꯖꯥ ꯏꯪ 2013ꯒꯤ ꯃꯥꯔꯆ ꯊꯥꯗꯒꯤ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯣꯜꯠ ꯆꯠꯊꯕ ꯍꯧꯔꯛꯈꯤ ꯍꯥꯏꯔꯤ पुलिस केस में रजिस्टर तौदुना इन्वेस्टिगेशन चथब होरखी इन्वेस्टिगेशन सिंगी सरुक अमा ओइना एक्यूज अदु वांग पोंग चथखी अमदी माकी मथक्ता सिरिबा माराल याजकी माकी पेनिडल स्वैब ओरिथ्रल स्वैब अमदी ब्लड सैंपल सिंग लौखी विक्टिम अदुसु मेडिकल एग्जामिनेशन चथखी वेजिनल स्वैब अमदी ओरिथ्रल स्वैब सैंपल सिंग लौदुना टेस्ट तौखी सैंपल सिंग अदुदा सेमिनल स्ट्रेन फंगबगी खुदम लैखिदे अदुमैनमक विक्टिम गी हाइमेन कायबगी खुदम फंखी स्टेटमेंट रिकॉर्ड तौब मतमदा विक्टिम न माकी मथक्ता मखुरा अदुना हाइरिबा फतबा थबकसिंग अदु लेप्तना सतखी हाइना अदुमा पौदमखी केस अदुगी चार्जशीट फंगब खुदम चंगदम सिंग युमफम ओइदुना प्रोक्सो एक्ट की सेक्शन 6 की मखादा चार्ज फ्रेम तौदुना ट्रायल सथरखिबनी केस अदुगा मरी लैनना ngasi कोर्ट असिना सतखिबा अरोइबि हियरिंग दा स्पेशल पीपी गी मैकेदा थमखिबा सबमिशन अदुना पल्लिबदि एक्यूज अदु विक्टिम अदुगी यामना नकनबा मरी ओइबदा नतना महान आंगांग अदुबु मही मसिन तमहंगनी हाइना पुरकलबा मतुंग हाइरिबा थवोंसिंग अदु सतखिबगी मतिक साबु खुदम चंगदम लैख्रबनी एक्यूज मसागी स्टेटमेंट दसु थवोंग अदु सतखी हाइबा मसाना याजख्रबनी महाग असि प्रोक्सो एक्ट 2012 की सेक्शन 6 की मखादा मरा लेबगी खुदम लैरे लोनना इंडिया की पार्लियामेंट सही नौरिबा आंगांग सेक्सुअल एसोल्ट सथबा मियोइसिंग फाइन थियनबगी मथक्ता मपुनसि चुप फदोक पीबगी सेराक पीरिबने मरमसिना एक्यूज असि लोगी मतुइना ख्वाइदगी चावबा सेराक पीयु हाइना प्लेयर तोखी नकल अमरोमदे एक्यूज की एलएसी की माइकैदगी थमलखिबा सबमिशन अदुना पल्लिबदी प्रोसिक्यूशन एक्यूज अदुना विक्टिम अदुदा पेनेट्रेटिव सेक्सुअल एसोल्ट सतखी हाइबगी प्रमाण पुथोकपा ngamdre विक्टिम की स्टेटमेंट दा मानदबा यावरी मेडिकल एग्जामिनेशन दसु विक्टिम की फिनुंगी हक्सांग दा असोकपगी ममी उखिदे अमदी लाबिये माइनोरादा नंगसिलिबदु इंटरनल इन्फेक्शन ओइरंबसु याई मतिक साबा प्रमाण लैत्रबनिना एक्यूज अदु थादोकनबा प्लेयर तोखी कोर्ट असिना नकल अनिगी सबमिशन अमदी केस रिपोर्ट सिंग कुपना येंगलबा मतुंगदा एक्यूज अदु सही तरागा मरिगी मखादा लैदिबो ओइबा अमदी पेनेट्रेटिव सेक्सुअल एसोल्ट सतखिबगी प्रमाण फंखी लोनेना एक्यूज अदुना सतखिबा क्राइम सिंग अदुगी मतुंगिना फोक्सो एक्ट की सेक्शन 3 की मखादा मरा लैरे हाइना लाथोखिबगा लोनेना सेक्शन 4 की मखादा सेराक पीगनी हाइना गेतंग ताखी लोनेना थासिगी कुनगा तरेता मराल की मतुंगिना सेराक लाथोखनबा सेंटेंस हियरिंग की मतम लेपख्रे हाइना सुपाउसिना मखातारी मखा चथरकपोइना मैम पाउसि तेंतकना शेयर तौजरगे वैक्सीन डोज 1994 अमगसु थुंगलरे वैक्सीन कापखिबा मियोय 1995 सुख्रे हैबा पाउमसु ngasi फोंगिबसे पोंसिंग फोंगनरे अतोपा मना कोविशील्ड वैक्सीन ओनदुना लेरमले कोविड-19 की लाइसेट असिबु ngakthoknaba इंडिया दा वैक्सीन मखल अनि सिजनबगी अयाबा पीख्रबा मतुंगदा आसाम स्टेट की सरुक ओइना पीखिबा कोविशील्ड वैक्सीन सिंगी मनुंगदा वैक्सीन डोज 1000 सिलचर मेडिकल कॉलेज हॉस्पिटल ओनदुना लेरमबा थेंगनरे हाइरी पाउसिगी मतुंगिना बायल सामदा यावबा वैक्सीन डोज 1000 असि हेल्थ वर्कर्स कापथोकनबा सिलचर मेडिकल कॉलेज हॉस्पिटल SMCA sub 0 temperature थमलखिबनी हाइरेनसु पाउसना मखातारी अतोपा पाव मना मणिपुर नीति आयोग की इनोवेशन इंडेक्स दा अहुमसुब तारे अनौबु वखलोन अमदे टेक्नोलॉजी पुथोकपदा पुकनिंग थगतपगी सांग येंगलगा पीबा नीति आयोग की इंडिया इनोवेशन इंडेक्स 2020 रैंकिंग दा नॉर्थ ईस्ट अमदे हिल्स स्टेट सिंगी ओना मणिपुर अहुमसुब पोजीशन तारे हाइना नीति आयोग की रिपोर्ट अमनसु खांगलकली अतोप पाव मिंगचनबगी थबक लेपनबा खानख्रे मणिपुर लेंगा की मखादा लैरिबि स्कूल सिंग गवर्नमेंट एडेड अमदि प्राइवेट स्कूल सिंग अनौबा एकेडमिक सेशन की मिंगचनबगी थबक सथरिबसि खुदकता लेपकदबनी हाइना डायरेक्टर एजुकेशन SL नंदकुमार खुयेक पीदुना थोकिबो ऑर्डर अमना खांगलकली ngasi thokiba order aduda palliba wafamdi mamangi sei english ngi kungi march taraga nithoida manipur lengang na thokiba order amana manipur laidiba mairosang sing thong lonana ba khangan kiba amadi covid-19 sandorakpa thingnaba order sing thokiba lekhre manipur lenga ki cabinet mi phamna laukiba warep amana lakliba january kunga taretagi hauduna class 9 ki 12 phawbi goina pangtokadoriba examination singi yenglaga school hangdona ba warep laukibani hairi adumainama डिपार्टमेंट असिना फंगबा पावगी मतुंगिन स्कूल खरना अनौबा एकेडमिक सेशन असिगिदमा लैंगा की पौताक असिगी वांगबदा मिंग चनबगी थबक लखलकपा थिंगनरे
Maram asina school authority singna anouba academic session asigidama hiram asiga mari lainana laingakna phirep ama lawraktriba fawba mingchanbagi thabak lakhwatlibasi khudaktagi lepkadabani haidi masi mapung oina state board amadi CBSE gi oina state asida lairiba mahiroisang singda mananaba academic session ama lehananabagi lakhwalakpani maram asina zonal education officer khudimakna mari lainaba stakeholder khudingmakpu laingaki order asi ilhananaba khanganbaga loinana indabasingi mathakta hakchin lawgani haina palli haina pausna makhatari atopa paw amana angang ama mafam khangdana mangkhre Thobal police station gi manung chanwa moijing laingoi jil makadagi MD Reyes Khan Elias Oza Reyes Khan gi ahum suba masanupa sahi mariga tha ani da ngairiba MD Ribas Khan ngarang nungthil pung ahum rom tabana mafam khangdana mangkhre hari thaudo asigi matangda imung manungdagi misingna phongdorakpada angang asigi apokpi Marzia Elias Anitana kaithel satlubagi asapot lerami ngahak lairaga Reyes Khan su yumda hanjilaktuna masabu asaput pijanaba thirakpada fangkidabani mausagum laikai de mamanaba singa sanarambasu yai haiduna karisu khaludi adubu numidang pung tare taraba fawbada angang asigi mari makhong amata fangdabadagi laikai miyam sangduna laikai gi pukrita taramgadra haina su thiki hiramasigi matangda numit asigi numidangna Thobal police ta missing report pikhre masigi matung Thobal police ki team amasu miyam go loinana laikai gi pukri singda thiki adubu phangba ngamdri hairinasu pausna makhatana phongdorakli aroi boina paungtanga mayam da share tawjagi covid vaccine kapkhiba pung kharagi matungda Telangana da healthcare worker ama sire ngarang covid 19 gi vaccine kaploba Telangana da healthcare worker amanga sire adubo authority singnadi mangna laikidaba aduga vaccine kapkhiba aduga mari lainadaba mali haina phongdokre hainasu pausna su makhatana su phongdorakli